ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯕꯛ ꯐꯕꯤ ꯋꯥꯡꯂꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥ ꯃꯉꯥꯡ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥꯅ ꯌꯛ ꯂꯥꯎꯅ ꯁꯥꯒꯠꯂꯛꯄ ꯃꯇꯝꯅꯤ꯫ "ꯏꯅꯦ ꯀꯦꯇꯨꯀꯤ, ꯑꯩꯒꯤ ꯁꯦꯜꯗꯨ ꯀꯩꯗꯧꯉꯩ ꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯏꯅꯦꯅ ꯁꯦꯟꯗꯣꯏ ꯄꯤꯗ꯭ꯔꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦ꯫ ꯏꯅꯦ, ꯁꯦꯟꯗꯣꯏꯗꯨ ꯄꯤꯗ꯭ꯔꯁꯨ ꯁꯦꯂꯦꯞꯇꯨ ꯄꯤꯕꯤꯔꯣ." ꯉꯁꯥꯏꯗꯒꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯀꯩꯊꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯁꯦꯟꯗꯣꯏ ꯀꯟꯅ ꯈꯣꯝꯂꯤ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯈꯔ ꯁꯥꯎꯅ ꯂꯩꯔꯤꯕ ꯑꯅꯤꯗꯨꯅ ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒ, ꯑꯗꯨꯒ ꯅꯥꯀꯟꯗ ꯏꯀꯥꯏꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯋꯥꯡꯂꯦꯝꯕꯤꯅꯤ꯫ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯅ, "ꯅꯕꯥꯅꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯒ ꯂꯧꯕꯤꯒꯗꯧꯔꯤꯒꯦ? ꯑꯗꯨꯒꯤ ꯏꯁꯧꯗꯨꯗ ꯅꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ! ꯌꯦꯡꯉꯨ, ꯋꯥꯡꯂꯦꯝꯕꯤ ꯍꯣꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ, ꯃꯆꯤꯟꯁꯨ ꯀꯟꯗꯦ, ꯊꯕꯛꯁꯨ ꯍꯩ, ꯊꯧꯒꯂꯣꯟ ꯕꯦꯕꯥꯔꯅ ꯃꯔꯣꯜ ꯑꯃ ꯈꯪꯂꯤꯕ! ꯃꯥꯅ ꯅꯕꯥꯅꯤꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯤꯟꯅꯔꯤꯕꯅꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ." ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒꯗꯨ ꯃꯔꯥ ꯂꯩꯖꯗꯕꯤ ꯋꯥꯡꯂꯦꯝꯕꯤꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯗꯣꯏ ꯋꯥꯡꯂꯦꯝꯕꯤꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ, "ꯏꯅꯦꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯂꯧꯕꯤꯕ ꯂꯧꯕꯤꯗꯕꯗ ꯌꯦꯡꯁꯤꯟꯕꯤꯌꯣ ꯍꯥꯏꯗꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯅꯦ ꯑꯩꯒꯤ ꯁꯦꯜꯗꯨ ꯄꯤꯊꯣꯛꯄꯤꯔꯛꯑꯣ, ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯏꯅꯦ." ꯅꯥꯀꯟꯗꯒꯤ ꯊꯣꯏꯕꯤꯅ, "ꯍꯣ ꯏꯅꯦ, ꯅꯨꯄꯥꯗꯣ ꯐꯪꯗ꯭ꯔꯒꯅꯅꯦ, ꯏꯅꯦꯒꯤ ꯅꯆꯥꯅꯨꯄꯥ 3 ꯂꯩꯗꯥꯏꯅꯦ, ꯑꯗꯨꯗ ꯊꯥꯗꯣꯏꯒ ꯏꯕꯥꯅꯤꯅ ꯑꯄꯥꯝꯕ ꯑꯃꯃꯝ ꯍꯦꯛꯇ ꯐꯥꯔꯒꯅꯦ ꯂꯩꯁꯟꯗꯣꯏꯕ." ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯅꯦ ꯑꯗꯨꯅ, "ꯍꯔꯦ ꯍꯔꯦ, ꯅꯕꯥꯅꯤꯒꯨꯝꯕ ꯃꯆꯤꯟ ꯀꯟꯕ ꯏꯃꯧ ꯐꯪꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯏꯆꯥꯁꯤꯡꯗꯣ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯍꯟꯖꯔꯔꯣꯏ." ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯏꯀꯥꯏꯅ ꯂꯩꯔꯝꯕ ꯋꯥꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯊꯣꯏꯕꯤ, ꯏꯇꯥ ꯊꯥꯗꯣꯏ, ꯂꯥꯛꯑꯣꯁꯤ, ꯅꯣꯏꯒꯤ ꯁꯦꯟꯗꯣꯏꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯧꯔꯣꯕ. ꯏꯅꯦ ꯍꯣꯏꯁꯨ ꯁꯦꯜ ꯆꯤꯟꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ. ꯏꯅꯦ ꯍꯣꯏꯅ ꯄꯤꯅꯤ ꯍꯥꯏꯔꯤꯁꯤꯗꯤ. ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯁꯨ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯑꯝꯃꯅꯤ." "ꯆꯠꯂꯁꯤ. ꯏꯇꯥ ꯊꯣꯏꯕꯤ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯁꯤ. ꯑꯗꯨꯒ ꯏꯅꯦ ꯀꯦꯇꯨꯀꯤ, ꯍꯌꯦꯡ ꯁꯣꯏꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ." ꯊꯣꯏꯕꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ ꯍꯥꯏꯔꯝꯂꯒ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯀꯦꯇꯨꯀꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯐꯠ ꯆꯩꯈꯥꯏ꯫ ꯑꯗꯨꯒ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯃꯈꯣꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯔꯦꯜ ꯐꯖꯕ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯎꯔꯝꯃꯤ, "ꯍꯣꯏ ꯏꯅꯦ ꯀꯦꯇꯨꯀꯤ, ꯁꯤꯃꯗꯤ ꯑꯩꯅ ꯄꯨꯔꯦꯀꯣ. ꯑꯗꯨꯒ ꯃꯤꯒꯤ ꯄꯩꯁꯥꯒ ꯂꯧꯔꯒ ꯁꯤꯡꯅꯤ ꯈꯪꯗ꯭ꯔꯗꯤꯅꯦ, ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯊꯦꯡꯅꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯦꯇꯨꯀꯤꯅ, "ꯍꯩꯃ ꯍꯩꯃ, ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯍꯦ, ꯄꯣꯠ ꯆꯩꯁꯦ ꯂꯣꯏꯅ ꯃꯥꯡꯂꯦꯗꯅ ꯑꯩꯗꯤ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ?" ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ, "ꯍꯥꯏ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯆꯤꯟꯊꯤꯕꯤ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ. ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯇꯦꯛ ꯇꯦꯛ ꯌꯣꯜꯂꯒ ꯏꯆꯥꯁꯤꯡꯁꯤꯒꯤ ꯃꯕꯨꯛ ꯊꯥꯛꯅꯔꯤꯕꯅꯤ. ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ. ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯁꯨ ꯈꯪꯕ ꯑꯣꯏꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯏꯇꯥ, ꯑꯩꯗꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯝꯂꯤꯕꯗꯣ ꯌꯥꯅꯤꯡꯗꯦ. ꯏꯅꯦꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯃꯥꯡꯂꯤ." "ꯏꯇꯥ ꯋꯥꯡꯂꯦꯝꯕꯤ, ꯅꯪ ꯀꯩ ꯈꯪꯒꯦ? ꯃꯥꯅ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯄꯨꯈ꯭ꯔꯤꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ. ꯑꯗꯨꯒ ꯏꯇꯥ, ꯅꯪ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯔꯣꯏꯁꯦ. ꯅꯪꯒꯤ ꯄꯣꯠ ꯂꯩꯅꯤꯡꯕ ꯂꯩꯔꯁꯨꯅꯦ, ꯏꯇꯥ ꯂꯦꯝꯕꯤꯒ ꯆꯠꯃꯤꯟꯅꯔꯣ. ꯑꯩꯈꯣꯏꯗ ꯍꯧꯔꯛꯑꯅꯨꯀꯣ." ꯊꯣꯏꯕꯤꯅꯁꯨ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ, "ꯏꯇꯥ ꯋꯥꯡꯂꯦꯝꯕꯤ, ꯍꯥꯏꯒꯨꯝꯕꯗꯅ ꯅꯪꯒ ꯆꯠꯃꯤꯟꯅꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯤꯅ ꯃꯤ ꯑꯣꯏꯅ ꯊꯥꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯤꯟꯅꯔꯔꯣꯏꯁꯦ. ꯅꯪꯁꯨ ꯏꯇꯥ ꯂꯦꯝꯕꯤꯒ ꯑꯣꯏꯅ ꯄꯨꯜꯂꯣꯀꯣ. ꯁꯥꯎꯅꯨꯀꯣ ꯏꯇꯥ." ꯊꯥꯗꯣꯏꯅ, "ꯑꯗꯨꯗꯤ ꯏꯇꯥ ꯋꯥꯡꯂꯦꯝꯕꯤ, ꯅꯪ ꯂꯩꯍꯧꯔꯣꯀꯣ. ꯑꯩꯈꯣꯏꯁꯨ ꯏꯇꯥ ꯊꯣꯏꯕꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯨꯈꯤꯒꯦ. ꯅꯪ ꯆꯠꯂꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒꯗꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯆꯠꯈꯤ꯫ ꯋꯥꯡꯂꯦꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯅꯤ, "ꯏꯆꯟ, ꯏꯆꯜ." ꯋꯥꯡꯂꯦꯝꯕꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ, "ꯑꯩꯕꯨꯔꯣ ꯏꯕꯨꯡ?" ꯋꯥꯡ ꯆꯥꯎꯕ ꯆꯤꯡꯂꯦꯝꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯃꯥꯅꯤ, ꯏꯆꯜꯕꯨꯅꯤ." "ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯏꯕꯨꯡ?" "ꯑꯩꯒꯤ ꯃꯤꯡ ꯊꯧꯉꯝꯕ ꯀꯧꯖꯩ. ꯑꯩ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ. ꯑꯩꯁꯦ ꯃꯌꯣꯜ ꯂꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯆꯔꯨꯕꯅꯤ. ꯃꯍꯩ ꯇꯝꯕ ꯂꯣꯏꯗꯨꯅ ꯉꯔꯥꯡ ꯍꯟꯖꯔꯛꯄꯅꯤ. ꯑꯗꯨꯗ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯈꯛꯀꯤ ꯃꯌꯨꯝ ꯊꯤꯖꯔꯛꯄ. ꯃꯥꯒꯤ ꯃꯃꯤꯡꯅ ꯆꯤꯡꯂꯦꯟ ꯀꯧꯕꯅꯤ." "ꯑꯣ, ꯏꯕꯨꯡꯅ ꯊꯤꯕꯤꯔꯤꯕ ꯆꯤꯡꯂꯦꯟꯗꯣ ꯑꯩꯈꯣꯏꯒ ꯌꯨꯝ ꯂꯣꯟꯅꯕꯒꯤ ꯏꯕꯨꯡꯁꯤꯡꯅꯤ. ꯅꯆꯜ ꯌꯨꯝ ꯇꯥꯛꯆꯔꯒꯦ.
ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯔꯛꯑꯣ ꯏꯕꯨꯡ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯜ꯫ ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯏꯕꯨꯡ ꯋꯥꯡꯂꯦꯝꯕꯤ ꯀꯧꯖꯩꯌꯦ꯫ ꯊꯧꯉꯝꯕ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤ꯫ ꯋꯥꯡꯂꯦꯝꯕꯤ ꯍꯥꯏꯕ, ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯊꯧꯉꯝꯕꯒ ꯋꯥꯡꯂꯦꯝꯕꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒꯗꯨ ꯂꯝꯄꯥꯛꯇ ꯃꯈꯣꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯊꯥꯗꯣꯏꯅ, ꯏꯇꯥ, ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯗꯣ ꯍꯦꯛꯇ ꯀꯣꯏꯔꯗꯕꯅꯤꯀꯣ꯫ ꯍꯣ ꯀꯣꯏꯌꯣ ꯀꯣꯏꯌꯣ, ꯏꯇꯥꯒꯤ ꯁꯛ ꯐꯖꯕꯗꯣ ꯎꯕꯗ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯗꯣ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯕꯅꯤ ꯏꯇꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯅ ꯂꯥꯎꯔꯛꯏ, ꯍꯣ ꯏꯆꯦ ꯕꯨꯠ ꯃꯥꯟꯕꯤ ꯑꯅꯤ ꯅꯣꯛꯂꯛꯀꯅꯣ, ꯑꯩꯈꯣꯏ ꯀꯤꯖꯩꯌꯦ꯫ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ, ꯏꯆꯦ ꯑꯔꯤꯕꯤ, ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯅꯨꯄꯥ ꯎꯅꯕ ꯂꯥꯛꯏꯔꯣ? ꯅꯨꯄꯥꯁꯨ ꯂꯥꯛꯁꯨ ꯂꯥꯛꯄꯤꯔꯣꯏꯗꯕꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯊꯥꯗꯣꯏꯅ, ꯍꯩꯠ, ꯑꯉꯥꯡ ꯌꯥꯇꯦꯛꯄ, ꯅꯞꯆꯣꯕ ꯁꯥ, ꯅꯣꯏ ꯀꯔꯤ ꯈꯪꯒꯦ? ꯃꯤ ꯉꯥꯃꯣꯛꯀ ꯃꯌꯥꯝ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ, ꯅꯣꯏ ꯑꯝꯇ ꯄꯤꯖꯔꯣꯏ ꯈꯪꯅꯤ꯫ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯊꯥꯗꯣꯏ, ꯑꯁꯦꯡꯀꯤ ꯉꯥꯃꯣꯛ ꯃꯌꯥꯝ ꯂꯩꯔꯛꯀꯗ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯈꯔ ꯄꯤꯕꯤꯌꯨꯀꯣ꯫ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ꯫ ꯑꯉꯥꯡ ꯑꯃꯅ, ꯈꯪꯅꯤ ꯑꯗꯨꯗꯤ, ꯅꯣꯏꯅ ꯀꯣꯏꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯅꯣꯏ ꯑꯅꯤꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕꯅꯤ, ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯀꯦ꯫ ꯑꯦ ꯊꯣꯏꯅꯥꯎ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗꯦ꯫ ꯏꯆꯦꯅ ꯍꯣꯔꯦꯟꯅꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯉꯥꯃꯣꯛ ꯄꯤꯖꯗꯣꯏꯅꯤ꯫ ꯉꯥꯃꯣꯛ ꯄꯤꯖꯔꯗꯤ ꯍꯥꯏꯗꯣꯛꯑꯣꯏ, ꯑꯗꯨꯒꯅꯦ ꯄꯤꯖꯗ꯭ꯔꯗꯤꯅꯦ ꯑꯃꯨꯛ ꯎꯅꯕ ꯂꯥꯛꯄꯗ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯅ, ꯀꯩꯒꯤ ꯉꯥꯃꯣꯛ ꯄꯤꯖꯅꯤ ꯍꯥꯏꯔꯨꯏꯅꯣ? ꯉꯥꯃꯣꯛꯇꯣ ꯄꯤꯖꯅꯤ ꯍꯥꯏꯗ꯭ꯔꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯒ ꯈꯪꯅꯕ ꯈꯝꯕꯇꯣꯟꯒ ꯈꯝꯕꯇꯣꯟꯒꯤ ꯃꯃꯥꯟꯅꯕ ꯃꯨꯊꯤꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯑꯩ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯁꯥꯎꯅꯨꯀꯣ꯫ ꯁꯥꯎꯗꯦꯗ ꯇꯥ ꯈꯝꯕꯇꯣꯟ꯫ ꯊꯣꯏꯕꯤ ꯃꯃꯥꯏ ꯏꯀꯥꯏ ꯈꯪꯗꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯅꯪ ꯉꯥꯏꯕꯗ ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯇꯥ ꯈꯝꯕꯇꯣꯟ, ꯅꯪ ꯉꯥꯃꯣꯛ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯣ? ꯈꯝꯕꯇꯣꯟ ꯃꯕꯨꯛꯇ ꯃꯇꯣꯝꯇ ꯈꯜꯂꯤ, ꯃꯇꯥ ꯑꯃꯅꯤꯅꯦ, ꯑꯩꯅ ꯑꯗꯨꯝ ꯈꯪꯅ ꯃꯥꯒꯤ ꯉꯥꯃꯣꯛ ꯄꯤꯖꯗꯧꯔꯕꯁꯤꯕꯨ ꯃꯊꯤꯕꯣꯡ ꯌꯥꯝ ꯂꯧꯔꯝꯗꯧ ꯃꯥꯟꯈ꯭ꯔꯦꯗ꯫ ꯈꯝꯕꯇꯣꯟꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯩꯔꯛꯇꯦ ꯍꯥꯏꯔꯣ ꯇꯥ ꯈꯝꯕꯇꯣꯟ? ꯂꯩꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯊꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯉꯥꯃꯣꯛꯁꯤꯡ ꯑꯗꯨ ꯐꯠ ꯂꯧꯗꯨꯅ ꯊꯣꯏꯕꯤꯗ ꯄꯤ꯫ ꯇꯥ ꯈꯝꯕꯇꯣꯟ, ꯅꯪꯅ ꯉꯥꯃꯣꯛ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯈꯔ ꯂꯩꯔꯒ ꯌꯥꯔꯕꯗꯨꯕꯨ꯫ ꯅꯥꯀꯟꯗꯒꯤ ꯃꯨꯊꯤꯅ, ꯑꯗꯣ ꯏꯆꯜ ꯑꯅꯤꯕꯨ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ? ꯊꯥꯗꯣꯏꯅ ꯈꯨꯝꯂꯛꯏ, ꯏꯕꯨꯡ, ꯂꯩꯀꯥꯏꯒꯤ ꯀꯩꯊꯦꯜꯗ ꯁꯦꯜ ꯈꯔ ꯁꯥꯟꯗꯣꯛꯏ, ꯍꯧꯖꯤꯛꯇꯁꯨ ꯁꯦꯟꯗꯣꯏ ꯈꯣꯝꯂꯨꯕꯗ ꯉꯥꯏꯔꯤ, ꯏꯕꯨꯡ ꯍꯣꯏ ꯂꯩꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯏꯕꯨꯡ ꯍꯣꯏꯗꯤ ꯌꯧꯕꯤꯔꯛꯑꯝꯗ꯭ꯔꯦ꯫ ꯃꯨꯊꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯃꯁꯛꯁꯤꯡꯁꯤ ꯌꯦꯡꯕꯗ ꯌꯥꯗꯦꯕ, ꯁꯦꯟꯗꯣꯏ ꯈꯣꯝꯕꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅꯤꯅꯦ ꯑꯩꯅ꯫ ꯃꯨꯊꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯅ, ꯀꯩꯅꯣ ꯇꯥ ꯈꯝꯕꯇꯣꯟ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤꯁꯤꯅ? ꯈꯝꯕꯇꯣꯟ ꯃꯨꯊꯤꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯗꯨꯅ, ꯀꯩꯁꯨ ꯍꯥꯏꯕ ꯑꯣꯏꯔꯝꯃꯣꯏꯗ ꯏꯆꯟ꯫ ꯃꯨꯊꯤꯅ, ꯏꯆꯜ, ꯑꯩꯅ ꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯦ, ꯏꯆꯜ ꯑꯅꯤꯁꯦ ꯁꯦꯟꯗꯣꯏ ꯈꯣꯝꯂꯕꯗꯤ ꯁꯦꯜ ꯊꯝꯐꯝ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯗꯅ ꯁꯨꯝ ꯁꯣꯟꯖꯔꯝꯕꯅꯤ꯫ ꯏꯆꯜ ꯈꯣꯏꯗꯤ ꯍꯣꯠꯅꯕꯒ ꯀꯜꯂꯤ, ꯑꯩꯈꯣꯏ ꯏꯇꯥꯎ ꯍꯣꯏꯗꯤ ꯊꯣꯏꯕꯤ ꯂꯧꯕꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯒꯨꯝꯅ ꯂꯩꯗꯧꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯃꯨꯊꯤꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯗ ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯁꯣꯝꯗꯅ ꯋꯥꯡꯂꯦꯝꯕꯤꯒ ꯊꯧꯉꯝꯕꯒꯁꯨ ꯆꯤꯡꯂꯦꯟ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯗꯨꯅ ꯋꯥꯡꯂꯦꯝꯕꯤ ꯆꯤꯡꯂꯦꯟ ꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯁꯤꯒꯤ ꯌꯨꯝꯁꯦ ꯇꯥ ꯆꯤꯡꯂꯦꯟ ꯈꯣꯏꯒꯤ ꯌꯨꯝꯅꯤ, ꯑꯗꯨꯗꯤ ꯏꯕꯨꯡꯁꯨ ꯆꯪꯕꯤꯍꯧꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯏꯕꯨꯡ꯫ ꯊꯧꯉꯝꯕꯅ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯍꯧꯔꯒꯦ, ꯑꯗꯣ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯀꯧꯅꯁꯤꯀꯣ ꯏꯆꯜ꯫ ꯋꯥꯡꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ ꯏꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯡꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯧꯉꯝꯕ ꯆꯤꯡꯂꯦꯟ ꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ, ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ, ꯏꯇꯥꯎ ꯆꯤꯡꯂꯦꯟ, ꯏꯇꯥꯎ ꯆꯤꯡꯂꯦꯟꯕꯨ ꯂꯩꯇꯕ꯭ꯔꯣ? ꯆꯤꯡꯂꯦꯟ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ,
ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯦ ꯏꯇꯥꯎ, ꯑꯩꯗꯤ ꯏꯇꯥꯎꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯂꯛꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯏꯇꯥꯎꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯂꯦꯗꯅ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯀꯅꯥꯗ ꯍꯪꯉꯛꯀꯦ? ꯏꯇꯥꯎ, ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯋꯥꯡꯂꯦꯝꯕꯤ ꯀꯧꯕ ꯏꯆꯜ ꯑꯃ ꯊꯦꯡꯅꯩ, ꯃꯥꯅ ꯇꯥꯛꯑꯝꯕꯅꯤ꯫ ꯑꯣ ꯐꯔꯦꯁꯦ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯁꯤ ꯏꯇꯥꯎ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯀꯩꯊꯦꯜꯗ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯨꯁꯤ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟꯒ ꯊꯧꯉꯝꯕꯒꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯌꯨꯝꯒꯤ ꯗꯥꯔꯤ ꯃꯄꯥꯜꯗ ꯂꯦꯝꯕꯤ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜꯗꯅ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯕꯨ ꯆꯪꯂꯛꯄ ꯎꯕꯗ ꯂꯦꯝꯕꯤꯅ, ꯑꯩꯈꯣꯏꯒꯗꯤ ꯀꯩꯊꯦꯜ ꯆꯠꯄ ꯍꯧꯕꯤꯔꯝꯄꯣꯠꯇꯦꯅꯦ, ꯅꯈꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯂꯣꯟꯅ ꯂꯣꯟꯅ ꯆꯠꯄ ꯅꯠꯇ꯭ꯔꯣ? ꯏꯇꯥ ꯂꯦꯝꯕꯤ, ꯁꯥꯎꯅꯨ, ꯉꯁꯥꯏꯗꯣ ꯏꯇꯥ ꯊꯥꯗꯣꯏꯒ ꯏꯇꯥ ꯊꯣꯏꯕꯤꯒꯅ ꯍꯧꯕ ꯂꯥꯛꯇꯅ ꯆꯠꯃꯤꯟꯅꯔꯨꯕꯅꯤ꯫ ꯍꯣꯏ ꯌꯥꯔꯦꯁꯦ, ꯑꯗꯣ ꯏꯕꯥꯅꯤ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯨꯁꯦ꯫ ꯑꯗꯣ ꯀꯩ ꯂꯩꯔꯨꯁꯦ ꯍꯥꯏꯅꯣ? ꯏꯟꯁꯥꯡ ꯅꯥꯄꯤꯁꯨ ꯈꯔ ꯌꯦꯡꯒꯦ, ꯑꯗꯣ ꯐꯤꯔꯣꯜꯁꯨ ꯈꯔ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯋꯥꯡꯂꯦꯝꯕꯤ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯄꯥꯕꯗꯤ ꯀꯗꯥꯏ ꯂꯩꯍꯧꯔꯦ? ꯅꯄꯥꯗꯣ ꯂꯧꯕꯨꯛꯇ ꯂꯩꯍꯧꯔꯤ, ꯏꯃꯥ ꯏꯊꯟꯗ ꯀꯥꯔꯛꯄꯅꯤ꯫ ꯅꯪ ꯅꯇꯥꯒ ꯀꯩꯊꯦꯜ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯆꯠꯊꯣꯛꯎꯔꯣ ꯉꯜꯂꯤꯉꯩꯁꯤꯗ, ꯏꯃꯥꯁꯨꯅꯦ ꯏꯃꯨꯡꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯅꯥ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯋꯥꯡꯂꯦꯝꯕꯤꯒ ꯂꯦꯝꯕꯤꯒꯁꯨ ꯀꯩꯊꯦꯜ ꯆꯠꯅꯅꯕ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯗꯨꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒꯁꯨ ꯅꯨꯄꯥ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ, ꯍꯣ ꯏꯇꯥ ꯑꯅꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯈꯨꯠꯇ ꯉꯥꯃꯨꯛ ꯀꯌꯥꯝ ꯎꯏꯗ, ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯆꯥꯖꯈꯤꯗꯅ꯫ ꯀꯅꯥꯅꯣꯅꯦ ꯏꯇꯥ ꯊꯥꯗꯣꯏ, ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯃꯨꯛ ꯆꯥꯕ ꯐꯪꯖꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯕꯣ? ꯑꯐꯕ ꯄꯩꯁా ꯄꯥꯏꯕ ꯃꯔꯜ ꯂꯩꯕ ꯅꯨꯄꯥꯒ ꯑꯃꯠꯇ ꯀꯣꯏꯕ ꯐꯪꯖꯗꯕꯅꯤꯅ ꯉꯥꯃꯨꯛꯀꯁꯨ ꯄꯤꯕꯤꯔꯛꯑꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨꯅ ꯄꯤꯔꯛꯄ ꯉꯥꯃꯨꯛꯀꯁꯦ ꯃꯤꯁꯧꯒ ꯂꯣꯏꯅ ꯆꯪꯉ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒ ꯊꯣꯏꯕꯤꯒ ꯃꯤ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯅ ꯅꯣꯛꯏ꯫ ꯂꯦꯝꯕꯤꯁꯨ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯏꯇꯥ ꯋꯥꯡꯂꯦꯝꯕꯤ, ꯇꯤꯟꯅꯕ ꯃꯤꯒꯁꯦ ꯌꯥꯝ ꯊꯨꯅ ꯀꯥꯎꯏꯗ꯫ ꯃꯤꯁꯤꯡꯁꯦ ꯅꯨꯄꯥ ꯄꯩꯁꯥ ꯄꯥꯏꯕ ꯀꯣꯏꯈꯤꯕꯒꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦꯗ ꯑꯩꯗꯤ, ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯛꯁꯤꯡꯁꯦ ꯎꯗꯅꯕ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯊꯥꯗꯣꯏꯅ, ꯉꯥꯏꯈꯣ ꯂꯦꯝꯕꯤ, ꯅꯣꯏ ꯑꯅꯤꯒ ꯏꯕꯥꯅꯤꯒ ꯇꯤꯟꯅꯩ ꯀꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯂꯋꯥꯏ ꯅꯨꯄꯤ ꯅꯨꯄꯥ ꯐꯪꯗꯕꯤ ꯁꯥ, ꯑꯩꯈꯣꯏ ꯑꯅꯤ ꯅꯪꯒ ꯇꯤꯟꯅꯕ ꯇꯜꯂꯦ꯫ ꯍꯌꯦꯡꯉꯩ ꯑꯣꯟꯁꯤꯜꯂꯛꯀꯅꯨ, ꯈꯪꯉꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯁꯤꯡꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯔꯛꯏ, ꯁꯨꯡꯉꯣꯅꯦ ꯑꯣꯟꯁꯤꯜꯂꯛꯑꯣ ꯏꯕꯦꯝꯃ, ꯅꯁꯛꯇꯣ ꯑꯩꯁꯨ ꯍꯦꯟꯅ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁ ꯌꯥꯔꯦꯕ ꯏꯇꯥ ꯂꯦꯝꯕꯤ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ꯫ ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯃꯣꯏꯒꯤ ꯃꯔꯝ ꯆꯠ ꯑꯁꯤꯅꯅꯦ꯫ ꯍꯣꯏ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯦꯕ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯩꯊꯦꯜꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯣꯠ ꯃꯊꯪ ꯃꯊꯪ ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯄꯗ ꯉꯥ ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯄ ꯆꯤꯡꯂꯦꯟꯒ ꯊꯧꯉꯝꯕꯒ ꯍꯦꯛ ꯊꯦꯡꯅꯩ꯫ ꯑꯦ ꯇꯥ ꯆꯤꯡꯂꯦꯟ, ꯅꯪꯗꯤ ꯀꯩꯗꯧꯉꯩ ꯃꯌꯣꯜꯂꯝꯗꯒꯤ ꯂꯥꯛꯏꯕ? ꯑꯁ ꯅꯪꯗꯤ ꯅꯁꯛꯀ ꯁꯥꯊꯤꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯣ ꯅꯣꯏ ꯅꯇꯥꯎꯁꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯊꯧꯉꯝꯕ ꯀꯧꯕꯅꯤ꯫ ꯑꯩꯕꯨꯗꯤ ꯉꯔꯥꯡ ꯂꯥꯛꯄꯅꯤ, ꯑꯗꯣ ꯑꯩ ꯁꯛ ꯐꯖꯩꯗꯨꯗꯤ ꯍꯔꯥꯎꯒꯦ ꯇꯧꯏꯀꯣ꯫ ꯊꯧꯉꯝꯕꯅ, ꯏꯆꯟ ꯋꯥꯡꯂꯦꯝꯕꯤ, ꯀꯩ ꯂꯩꯔꯨꯏꯅꯣ? ꯏꯕꯨꯡ, ꯏꯇꯥꯒꯤ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯕꯅꯤ꯫ ꯏꯕꯨꯡꯗꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯍꯣ ꯋꯥꯍꯪꯗꯣ ꯌꯥꯔꯦ, ꯍꯪꯉꯨꯔꯅꯨꯋꯣ꯫ ꯇꯥ ꯆꯤꯡꯂꯦꯟꯒꯤ ꯃꯈꯨꯠꯇ ꯉꯥ ꯄꯥꯏꯔꯤꯁꯤ ꯎꯗ꯭ꯔꯣ? ꯑꯁꯤ ꯂꯩꯔꯨꯕ ꯑꯣꯏꯔꯤꯅꯤ꯫ ꯆꯨꯝꯗ꯭ꯔꯅꯦ ꯇꯥ ꯆꯤꯡꯂꯦꯟ? ꯆꯤꯡꯂꯦꯟꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯆꯨꯝꯃꯤ, ꯏꯆꯟ ꯂꯦꯝꯕꯤꯅ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯆꯨꯝꯃꯣꯏ? ꯑꯗꯣ ꯏꯅꯦ ꯊꯝꯕꯥꯜꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯦ ꯊꯝꯕꯥꯜꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯤꯡꯖꯨ ꯆꯥꯅꯅꯕ ꯆꯪꯂꯛꯏ꯫ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯊꯧꯉꯝꯕꯗꯤ ꯋꯥꯡꯂꯦꯝꯕꯤꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯏ꯫ ꯊꯧꯉꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯦꯝꯕꯤꯁꯨ ꯎꯗꯕ ꯅꯠꯇꯦ꯫ ꯂꯦꯝꯕꯤꯅ ꯂꯛꯅꯔꯛꯏ, ꯏꯕꯨꯡ ꯊꯧꯉꯝꯕ, ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦꯀꯣ ꯅꯪ꯫ ꯑꯩꯈꯣꯏ ꯇꯥꯁꯦ ꯈꯨꯂꯣꯟꯅꯕꯗꯒꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯂꯨꯝꯕ ꯂꯥꯛꯄꯅꯤ, ꯃꯤꯅ ꯍꯟꯖꯈꯤꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯉꯝꯕꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯊꯧꯉꯝꯕꯁꯨ ꯋꯥꯡꯂꯦꯝꯕꯤꯕꯨ ꯂꯣꯟꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯅ
ꯂꯦꯝꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤ꯫ "ꯏꯆꯜ ꯋꯥꯡꯂꯦꯝꯕꯤ, ꯅꯪ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯑꯍꯥꯟꯕ ꯎꯕꯗꯒꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯀꯩꯊꯦꯜ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯑꯩꯁꯦ ꯈꯨꯝꯕ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ." ꯋꯥꯡꯂꯦꯝꯕꯤꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤ꯫ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯊꯣꯡꯉꯝꯕꯕꯨ ꯃꯥꯅ ꯑꯍꯥꯟꯕ ꯎꯈꯤꯕꯗꯒꯤ ꯂꯣꯟꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯇꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯂꯦ ꯃꯇꯥꯅꯁꯨ ꯊꯣꯡꯉꯝꯕꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ꯫ ꯆꯤꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥ ꯆꯤꯡꯂꯦꯟ, ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯂꯩꯔꯝꯃꯨ, ꯏꯇꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯍꯟꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯆꯤꯡꯂꯦꯟꯅ, "ꯏꯇꯥꯎ, ꯅꯪꯗꯤ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯔꯦꯗ꯫ ꯏꯆꯜ ꯋꯥꯡꯂꯦꯝꯕꯤꯅꯁꯨ ꯌꯥꯅꯤꯡꯕ ꯃꯥꯜꯂꯤ." ꯊꯣꯡꯉꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯅꯤꯗꯨ ꯁꯨꯝ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯡꯉꯝꯕꯒ ꯆꯤꯡꯂꯦꯟꯒꯁꯨ ꯃꯁꯥ ꯅꯥꯟꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯤꯅ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯂꯦꯝꯕꯤꯅ, "ꯂꯥꯛꯑꯣꯃꯤ ꯏꯇꯥ, ꯇꯥ ꯆꯤꯡꯂꯦꯟ ꯍꯣꯏ ꯉꯥꯏꯔꯝꯃꯅꯤꯌꯦ." "ꯑꯁ ꯏꯇꯥ, ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯍꯥꯏꯕ." "ꯍꯣ, ꯏꯀꯥꯏꯕꯤꯔꯨꯔꯅꯨ, ꯂꯥꯛꯑꯣ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯄꯥꯝꯖꯕ ꯅꯨꯄꯥꯒ ꯑꯃꯠꯇ ꯐꯪꯉꯔꯣꯏ. ꯑꯗꯨꯅꯅꯦ ꯏꯀꯥꯏꯕꯗꯣ ꯈꯔ ꯈꯥꯡꯉꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯤ ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒꯗꯨ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯄꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯣꯡꯉꯝꯕꯕꯨ ꯎꯈ꯭ꯔꯦ꯫ "ꯏꯇꯥ ꯊꯥꯗꯣꯏ, ꯑꯁ, ꯑꯁꯤꯗꯤ ꯀꯔꯤ ꯈꯨꯐꯖꯅꯣꯃꯤ! ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ." "ꯑꯦ, ꯀꯩꯅꯣ ꯏꯇꯥ, ꯅꯪꯁꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯎꯅꯕ ꯂꯥꯛꯏꯅꯤ? ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯕ ꯑꯩꯒꯤꯁꯨ ꯈꯔ ꯈꯜꯂꯨ. ꯑꯁꯦ ꯑꯩꯅ ꯀꯣꯏꯔꯗꯕꯅꯤ." "ꯍꯦꯔꯥ, ꯀꯩꯅꯣꯗ ꯏꯇꯥ, ꯅꯨꯄꯥꯕꯨ ꯑꯀꯣꯏꯕ ꯑꯃꯈꯛ ꯁꯨꯝ ꯀꯣꯏꯒꯗ꯭ꯔꯣ? ꯑꯗꯨꯅ ꯑꯩꯗꯤ ꯈꯪꯗꯦ. ꯑꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯀꯣꯏꯔꯗꯕꯅꯤ." ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒꯗꯨ ꯍꯦꯛꯇ ꯂꯝꯄꯥꯛ ꯃꯆꯤꯜ ꯑꯗꯨꯗ ꯈꯠꯅꯔꯛꯏ꯫ "ꯑꯩꯅ ꯀꯣꯏꯒꯅꯤ, ꯑꯩꯅ ꯀꯣꯏꯒꯅꯤ" ꯍꯥꯏꯗꯨꯅ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯤꯒ ꯋꯥꯡꯂꯦꯝꯕꯤꯒꯁꯨ ꯂꯝꯄꯥꯛ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ, ꯍꯩꯃꯥ, ꯆꯥꯟꯅꯖꯕꯤ ꯑꯅꯤꯁꯦ ꯑꯃꯨꯛ ꯈꯠꯅꯔꯤꯁꯤꯅ ꯀꯩꯗꯧꯅꯔꯖꯥꯠꯅꯣ? "ꯈꯪꯗꯦꯗ ꯏꯇꯥ, ꯑꯝꯇ ꯍꯪꯉꯨꯁꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯪꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯛꯏ꯫ "ꯉꯥꯏꯈꯣ, ꯃꯣꯏ ꯑꯅꯤꯁꯦ ꯈꯠꯅꯒꯦꯔ ꯈꯠꯅꯔꯣꯏꯔ ꯃꯣꯏ ꯊꯣꯛ ꯇꯧꯖꯁꯅꯤ, ꯂꯥꯛꯑꯣ. ꯇꯥ ꯆꯤꯡꯂꯦꯟ ꯍꯣꯏ, ꯇꯥ ꯊꯣꯡꯉꯝꯕ ꯍꯣꯏ ꯉꯥꯏꯔ ꯂꯩꯔꯦꯕ." ꯑꯗꯨꯕꯨ ꯋꯥꯡꯂꯦꯝꯕꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯇꯥ ꯑꯅꯤꯅ ꯈꯠꯅꯕꯗꯨ ꯎꯕꯗ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯃꯥꯁꯨ ꯊꯣꯡꯉꯝꯕ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯡꯉꯝꯕꯒ ꯋꯥꯡꯂꯦꯝꯕꯤꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯒ ꯊꯥꯗꯣꯏꯒꯁꯨ ꯊꯣꯡꯉꯝꯕ ꯃꯨꯟꯅꯕꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯧꯅꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯣꯏꯕꯤꯁꯨ ꯃꯥꯒ ꯈꯪꯅꯖꯕ ꯈꯝꯕꯇꯣꯟꯒ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯨꯕꯒ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯔ ꯅꯪꯂꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯂꯩꯖꯕ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯤꯕꯨꯁꯨ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗꯒꯤ ꯏꯟꯊꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯝꯕꯇꯣꯟꯁꯨ ꯃꯥꯕꯨ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯏꯟꯊꯣꯔꯛꯂꯦ ꯈꯟꯕꯗ ꯌꯨ ꯑꯗꯨꯝ ꯊꯛꯑꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ, "ꯅꯨꯄꯤ, ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ." "ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛ ꯁꯦꯜꯕꯨ ꯀꯣꯠꯇꯨꯅ ꯄꯤꯌꯨ ꯍꯥꯏꯅꯣꯕ? ꯅꯪ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤꯅꯦ, ꯅꯄꯥꯝꯗ ꯆꯠꯄꯤꯈ꯭ꯔꯣ. ꯑꯩꯒꯤ ꯌꯨꯊꯛ ꯁꯦꯜ ꯐꯥꯎꯕ ꯍꯨꯟꯕ ꯉꯝꯗꯕ." "ꯍꯦꯛ ꯇꯧꯕꯒ ꯏꯄꯥꯝꯗ. ꯅꯪꯅ ꯆꯤꯟꯕꯤꯕꯗꯒꯤ ꯑꯩꯁꯦ ꯏꯄꯥꯝꯗꯒꯤ ꯏꯟꯊꯣꯛꯄꯤꯔꯛꯑꯕꯅꯤ. ꯑꯗꯨꯒ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯣꯁꯨ ꯍꯥꯏꯖꯕ ꯁꯥꯏ." "ꯑꯩꯁꯨ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯂꯨꯍꯣꯡꯕ ꯐꯪꯗ꯭ꯔꯦꯗꯅ. ꯑꯗꯨꯅ ꯑꯩ ꯌꯨ ꯊꯛꯏꯕꯅꯤ. ꯑꯗꯨꯅ ꯁꯦꯜ ꯄꯤꯔꯛꯑꯣ ꯀꯗꯥꯏ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨ ꯐꯠ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯍꯥ ꯇꯍꯥ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ, "ꯅꯨꯄꯥ, ꯁꯦꯜꯗꯣ ꯏꯃꯥꯗꯒꯤ ꯉꯁꯥꯏ ꯆꯦꯡ ꯋꯥꯅꯅꯕꯅꯦ ꯍꯥꯏꯗꯅ ꯂꯧꯍꯧꯔꯤꯕꯅꯦ ꯍꯥꯏꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯄ ꯃꯈꯩ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯊꯣꯡꯉꯝꯕꯒ ꯋꯥꯡꯂꯦꯝꯕꯤꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯅꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤꯅ ꯑꯣꯜꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯊꯣꯏꯕꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕꯁꯤ꯫ ꯊꯣꯡꯉꯝꯕꯒꯤ ꯃꯄꯥ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯧ ꯌꯥꯝ ꯆꯥꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌా ꯊꯕꯛ ꯄꯤꯕꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯦꯜ ꯄꯤꯗ꯭ꯔꯕꯗꯤ ꯑꯣꯠꯄ ꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯥꯁꯨ ꯊꯕꯛ ꯁꯨꯅꯤꯡꯗꯦ, ꯁꯣꯜꯂꯕꯤ ꯃꯅꯦꯝꯅ ꯁꯨꯔꯒ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯏꯕꯤꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯅꯦꯝꯅ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯅꯤꯅ
ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯗꯨ ꯂꯩꯔꯛꯇꯕꯗꯒꯤ ꯊꯣꯏꯕꯤꯅ ꯃꯕꯨꯛ ꯂꯥꯝꯕ ꯀꯧꯕꯅꯤꯅ ꯊꯕꯛ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ "ꯅꯨꯄꯤ, ꯁꯦꯜ ꯈꯔ ꯄꯤꯌꯨ, ꯑꯩ ꯏꯇꯥꯎꯅ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ." "ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯅꯨꯄꯥ? ꯅꯪꯒꯤ ꯌꯨ ꯊꯛꯅꯅꯕ ꯁꯦꯜꯗꯤ ꯂꯥꯏꯔꯗꯅ ꯆꯦꯡ ꯋꯥꯅꯅꯕ ꯁꯦꯜ ꯂꯩꯇꯗꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯁꯦ ꯅꯨꯃꯤꯠ 2 ꯁꯨꯔꯕꯅꯤ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯒꯤ ꯁꯦꯜꯗꯨ ꯄꯤꯔꯛꯎ." ꯊꯣꯏꯕꯤꯁꯨ ꯃꯆꯤꯡ ꯀꯥꯅ "ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥ, ꯅꯪꯗꯅꯦ ꯈꯔ ꯊꯨꯅ ꯁꯤꯔꯕꯗꯤ ꯑꯩꯁꯦ ꯋꯥꯍꯩ ꯑꯃ ꯁꯪꯒꯗꯕꯅꯤ." "ꯑꯣ, ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯁꯤꯍꯟꯅꯤꯡꯗꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯁꯤꯕ ꯆꯠꯂꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕꯇꯣꯟ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯊꯣꯏꯕꯤꯁꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ "ꯁꯤꯕꯨ ꯁꯤꯈ꯭ꯔꯕꯗꯤꯅꯦ ꯋꯥꯍꯩ ꯑꯃ ꯁꯪꯉꯦ ꯍꯥꯏꯔꯤꯕꯅꯤ." ꯇꯧꯍꯩ ꯇꯧꯍꯩꯗꯕ ꯑꯃꯠꯇ ꯈꯪꯗꯦ ꯊꯣꯏꯕꯤꯗꯨ꯫ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ "ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ?" "ꯏꯆꯦ, ꯑꯩꯁꯦ ꯊꯕꯛ ꯊꯤꯕ ꯊꯣꯛꯂꯛꯂꯤꯕꯅꯤ. ꯊꯕꯛꯀ ꯂꯩꯔꯗꯤ ꯈꯤꯇ ꯍꯥꯏꯕꯤꯔꯛꯎꯕ." "ꯃꯇꯥꯡꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯔꯦꯗ. ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯧ ꯌꯥꯝ ꯆꯥꯕꯒꯤ ꯃꯃꯧ ꯑꯃ ꯍꯟꯗꯛꯇ ꯂꯨꯍꯣꯡꯉꯛꯄꯗꯣ, ꯑꯗꯨꯗꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ. ꯃꯥꯅꯅꯦ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯣꯠ ꯆꯩ ꯊꯥꯅꯤꯡ ꯃꯥꯜꯂꯤ. ꯑꯗꯣ ꯏꯪꯈꯣꯜ ꯆꯥꯎꯕꯅꯤꯅ ꯃꯇꯣꯝꯇ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯏꯆꯦ ꯃꯤ ꯑꯃꯅꯤꯗ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏꯕꯅꯤ." "ꯑꯗꯨꯗꯤ ꯊꯣꯏꯕꯤ, ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ. ꯏꯆꯦꯒ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯆꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯡꯂꯦꯟꯕꯤ ꯑꯆꯥ ꯑꯊꯛ ꯄꯨꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯋꯥꯡꯂꯦꯟꯕꯤꯅ ꯊꯣꯏꯕꯤꯕꯨ ꯎꯔꯝꯃꯤ, ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯧꯔꯛꯏ꯫ "ꯑꯦ, ꯏꯇꯥ ꯊꯣꯏꯕꯤ." ꯊꯣꯏꯕꯤ ꯃꯥꯕꯨ ꯈꯪꯀꯧ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯕꯤꯅ ꯌꯥꯝꯅ ꯀꯦꯅ ꯅꯥꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯤ꯫ ꯋꯥꯡꯂꯦꯟꯕꯤ ꯑꯃꯨꯛꯀꯁꯨ "ꯏꯇꯥ ꯊꯣꯏꯕꯤ, ꯑꯩꯅꯦ ꯋꯥꯡꯂꯦꯟꯕꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯊꯝꯃꯤ꯫ "ꯁꯦ, ꯋꯥꯔꯝꯃꯅꯤ. ꯁꯤ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯏꯆꯦꯁꯤꯡ." ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ "ꯏꯇꯥ, ꯎꯗꯕ ꯀꯨꯏꯔꯦ. ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ?" ꯃꯥꯗꯤ ꯊꯣꯏꯕꯤꯒꯤ ꯐꯤꯕꯝ ꯈꯪꯗꯗꯨꯅ ꯍꯪꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯏꯀꯥꯏꯈꯤꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯆꯠ ꯇꯧꯈꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯈꯥꯝꯕꯁꯨ ꯇꯥꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯕꯤꯅ "ꯏꯆꯦ, ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ?" ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯗꯨꯅ "ꯅꯪꯒ ꯇꯤꯟꯅꯔꯛꯄ ꯑꯣꯏꯕꯗꯨꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯁ, ꯃꯥꯒꯤ ꯅꯨꯄꯥ ꯀꯥꯏꯗꯣ ꯌꯨꯅ ꯃꯔꯣꯜ ꯑꯃ ꯉꯥꯎꯔꯤꯕ. ꯃꯥꯁꯨ ꯁꯨꯅꯤꯡꯈꯤꯗ꯭ꯔ ꯄꯣꯠꯅꯤꯗ. ꯏꯃꯨꯡꯗꯣ ꯃꯅꯦꯝꯄꯣꯛꯅ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯔꯝꯂꯤꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯑꯁꯤꯗ ꯅꯪꯉꯣꯟꯗ ꯏꯀꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ." ꯋꯥꯡꯂꯦꯟꯕꯤꯗꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯩꯃ, ꯏꯇꯩꯃ, ꯇꯥ ꯈꯝꯕꯇꯣꯟꯗꯣ ꯌꯨ ꯉꯥꯎꯔꯒ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ. ꯏꯇꯩꯃ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ. ꯑꯩ ꯆꯠꯂꯦꯀꯣ ꯏꯇꯩꯃ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ "ꯃꯣꯏꯇꯥꯆꯧ, ꯅꯪꯁꯨ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕꯀꯣ? ꯑꯩꯅ ꯃꯥꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯁꯤꯈ꯭ꯔꯣ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯗꯣ ꯅꯪꯅ ꯀꯩꯒꯤ ꯂꯧꯔꯤꯕꯅꯣ? ꯑꯩꯕꯨ ꯏꯊꯟꯇ ꯀꯩꯒꯤ ꯊꯅꯝꯂꯤꯕꯅꯣ? ꯑꯩꯅ ꯑꯩꯒꯤ ꯁꯦꯜ ꯈꯔ ꯄꯨꯏ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯂꯪꯖꯔꯨꯕ ꯏꯔꯥꯜꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯝꯂꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯕꯀꯣ?" ꯑꯁꯨꯝꯅ ꯃꯥꯒꯤ ꯁꯦꯜ ꯈꯔ ꯂꯧꯏ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯕꯨ ꯎꯁꯤꯠꯇꯕꯤ, ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯗꯕꯤ ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤ꯫ ꯑꯗꯨꯒ ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕꯤ ꯋꯥꯡꯂꯦꯟꯕꯤꯗꯤ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫